Mathanggi numittuni Ningthilokki pung ama tadri Rishina shooting halakpado Liyaga lambida thengnabadagi anido punna lakmine wari tawduna Aidi aina haringaida wakhal piksilaga film se namba phangaroi khalloini makha tana Heroine ama sillo fo haigriduni ado phangbagi chance wangna leire naba pharabanina hosidi kesu tawdraba natro hakchangde tawdre ado darise nahamuk ainoide la ambani inamana hairakpra hoi haire aisu nangi anabagi paw hangmaga ama tawringi kawre sawya delia sawdeda aidi darisiga ek tongminaba phangaroidrana sikhakni aina pakhalise amuk naragadra yam kise naroida faradudi darisi aigi silai tinga mari leini lam chatpado chatlanu haye aduini kire shooting chatpado pura pharakladi ai darisige ek tongminakini phangba soisage Liyana hairidu taraga Rishi Liyada haipe yingakpani Liyagi masak ubagi mahutta yaisnagi saktam oina ure Rishidi mangonda munna yingduna leirami Rishi mamit phot kupi handakti Liya amu oina phamlamle wakhalna oigani khanna kaisu hina khalludre mamai leisinduna garido adumak thawi ado darisia kaino mahangene kaino hango dase khangnaba nupi thamdra haidi sum dana khanjaba thammi lei liyawa do tabaga Rishi uhanda mamitto akiba phangna ngangsili amuksu sakpham sat on khraga nokphet tawna hairei leinara soidana hangdokiba wahangni amuk sat semdorei natti darishiga nahamuk leheuba nupidura haibani yamna khangnaga hangakpaduda hairakpaduda hangle Rishina kaidano aise nambu mamusa khangbro Mara leibugum liyado ithak thakatle Rishi sumadu ubada masado iching chingne pisum suglap yingi liyada hoi ugre nongma nongyam taba numit amda darishi nabude ay uramoy ayna ubani kuireda mina susum hainaba ada khangmani adoga video ama viral oikibaduda su khangmani Rishi liyagi mataw munna yingi Chingnaba matawduda liyado wa thaidorakle hausi kai kai chatludoino darisha yunda dum chatladoira coffee amasum thausira Rishi gari do khamkhre wam tangak lakte aduga hairei Liya nang sawya de kona thase nang sidai gari im tongro aido thabam chatkedaba nang yum fok thin madu farak tarani kaishu kaide da daresi ai lehorage si hairam maga Liya kum thakre gari dei Rishi he kumkhibaga chatlagi hairam laga adum thaurakle gari do Liya di kalag mi ing na yingduna lehori Rishi ki maikei tabu Ma hospital da chumdring lai Tanjadu da Harish to call tawsilai Hello Kai lege Thabak chali Hospital da ro rentro Leramba mafamda Namana ba ai hundo amaga nupi unaba chatpani ne nang Yare thamu Korong na di nupi mga chatki hai aduna karambano Ok taba wakhalo khallano Liya ne Shooting halakpada thengnabani lambida parking fok thilamba kaidi liyano liya mangre haidaine thiba khangdaba kuirena made nangdi gaide thengnariba mabu nai haidaine aide dugi pawdi kemda tadena masa ngamamdaba dei heroine yamsilona haire ido masana adu nungaite na mana o pharak pangairi natro khara fare e tawraga adum paw phawnaba ngamdaba dei natro heroine amasillaga film do namba makha chathari do Rishidi adugi paw khangludabani adu deidi khangdine mangbo eramoibo Thinari bani hausi kaidano nangda thengnaramido nangna losilira hausi waida kaisam pata lehobani thirolo nang ai thame Rishidi call kakre Liyagi wa to the serious oishinde Harisna hairakpa waga oibaga thausadabani ma call do thamkraga hospital da direct lagduna leinabu thirei tan jana Gracie galbinaga do thingne Rishi ubada anido amana amade ingit pine Gracina amana rent lehore mane sida thibala ini tawrise Alvinana phone de animak mana loina paisilebani na leibam onana lakpa taba ani dugi manak to chundring lai hanglei kaisum ta khandana leina di madi ngasi omne renta Rishina amo o yare dudi wai du khak hairam laga gam khongkap launa thang laga amu hankre Alvinana tamna baga nang haude do tawre Gracina amo amadu karam phibam da lei za no leina alert
Alvinana Saubu Saunaradi atom Thungnare dot chumdo mali Ani singarang de saunari dai Ipuro bane hili nungsiba Alvinana E Somdana Laina Misel Mamangda Makok Lurabagi Ajotpa Masamda Hair dryer duna Kanghannaba Tori Tanjadu the Kokok Haina Anirak Takhellei Rumgi Thongdo Laina Kaisu Khanda Tholak Laga Thongdo Sat Hangi Rishi Oirambaduda Sukamdaba Mai Thongdo Sukre Rishi di Saptra Tawdori ngasi numitsida Ngarangdagi Taina Fam Khangda Asawba Mayam duna Pathok Torabani Masado Ka Manungda Fatchangli Sahom Jauna Laina da su thengami changakpaduda Laina du maning khazik halli Tawrakliba moongduna phuningbada loirima Mana sawadra hairaga nupa mana oina sauzilei Prapap changakaga sofa tharibaduda irenjana famkre Famli bahaibaduni saktamdudai loire Pisumdu arai kei sukli Sukman mehen mandana mamit panglibra haiba po khangdre Laina thongdu lok dosili Aduga madi thong manaktuda adum lepaga lei changakti Fana kuire aniduna tumin leirido Laina di Rishida yingli amadudi yinglakti Isaw sawri sakpamdo Makong namadu nama amaduda thangatlaga Yam sathiba moongdani famlibado Nahan kaya manade matawdo Adumakna Laina isaw toroktabani Nanaw nupina hairabani na nang Machi amo oina thazabani ne Natra Khumde amadu machi sulingdi Angang mana sanaraga nang na engonda sauriba Si hairaga Laina da fad yingi Laina yinglamba mamito satnon thakre Michana basungamde Mit yingdu thoman kibana Sum kumaktabay lep laibatuda Phuk hagolaglaga manaktuda lai Makhut anina thongduda ngaglaga Laina bu makhut anidugi marakta laihanli Aduga amusu sawne hekta chairei Aina asuk yam nushiraga Nang na isu thazadrishe kaigino Ha Angang machaduna sanaraga nangna yarise kaiginoba Aduk chawkhattaba thabakto aina tawrongani haibase nang thazabro Nang wado engonda lotlaga nangna mathong maram khangdagei sawraga Aigi call message loina ignore tawba Tumin leishilaga tumin lotsalaga problem du solve tawgadro Nang se angang machana ha Khanglaw lawraga makhuttuna amuksu thongduda sapu kanna thinjillei Lawrakpaduda kanna thazillakpagi makholduga khangprek khangduna chongkhali leina Aduk yamna isaw langakani haibadi thazarudabani Kiro yingai handakti Wadis ngangangagti Rishidi masado pang sawda sawningai Atopa nupi oiramladi asumnasu sawramloidaba Hek manaw nupi na asigumba Yam luzadaba thabak se tawrambasida Yamna sawninglubani Rishi Chummi Laina na thazarido thazapam thui Sawridu sa sawpam thui Rishi na Laina da sawrisina wadu phasana hairamdana lotsalaga thambagini Makhut ngaglido handokti Tumin lukthaduna lepliba nupiduda munna yinglaga Amusu hairei handakti khara taptharagli Vam Nangna engonda sawrise maram jabra Haukraba matamduda laikhiba nangi asawbado Ngasisu mangjabra Vam Handakti yingai Aduga tapna hairei Aisu khangi Jessica na tawbani haiba Khangaga engonda sawriba Kaigi Laina du pairap tawi Khangjiganda sawbani adudi Khambanba phawe aisu Nada khakta khambanba heibra Wadu thazabasu leite Adu aisu ai sawningkre Kaigi sawningli no haina hangakano Ai isana maram khangde khumba ngamoy Lainagi moli tapna nganglibadu taraga Sawba ngamdawba Rishi natte Swai mangkre asawbaga Munna sumyenglambadai makhutto tapna thangdaraglaga Tapli khazik naksilai Lainagi manakta Aduga Laina bu tapna concentrate Laina inthoke tori Lengano ai sawu fatri Lengano hairakpadudasu lengaktre handakti Tapta kai sawallaga tapta kai amung nungsihanbasi haunabra Adusu angang nangna Ngarang na yam sawallaga ngasi nanakta layrakandana Yam nungsihanba Nang aibu yam ole Rabon ki sabtra tawramlaga swai mangkibani Second kharda pumna makhongkhraga hairakliba waduda tuminna no ilaina thangthaduna leiramba makhut macha anido Rishida tapna kola imaso aduga hairei aina dinungshida badongna natomtana nungsiba oiramladi
ai kaisu saubiroina nangna nupi koibada koining koiso hairaga ai tumina laithoidro rishi mamaidu fat laithoraklaga lainada yengduna hairai ai nupi koiba haise kaino amu saurakpaduda khajiktang nofet tawri aduga pisum suklaga yengduna rishibu phat chingtharaga khasaiduda thenglei suklibadu hanjinkhre nokmi tawrakle rishi thamoi aniduna thasanaba ama leiduna nungshiba phaunaragabu saunarasu lapthoknaba oithokkadrane themnaki amana amabu asoiba aranba khangdoknakhini amana nungshiriba adudagi changtada amana sunungshi chapmanana nungshibani ahenba awatpa leite anigi mafamda tapna nungshi behelakpani kuiraga magun leirakpani nada nangbu nungshibagi mihulni aina punsisimagi hungadaba mihunse asuk cheksina kanada suhanda kanada sutakthokta pamuna lotsilaga thamlakpa nungshiba dada se migi oige hairakladi ai sauroidro saurini adudi mapung pharabini haiba khangi nungshiba phazaba magun leiba wahai kaya hairakpada aduga amuksu angang oibagi haunasa kezari wahai amadana masidana maheli nungsibasu rishi leinagi makhwangda paiduna amuksu manakta chingsinkre nungshi ba wahai mayam am hairaga mi boru ungkhei ngahonba leina nokfet tawna tapna khumi ngahonlaga adom thamlagi atopada ngawdanaba nungshi ba wahai do makha tana taninglasu ngaw behelak tori khanna angaw bo onringi le phallagi matagum lamhin ba pakhang mana lamhinduna wangang bale phankre lamhin ba magi matung inkre lamhin bi masu hairamdaba nungsibado hayanmani pakhang mana thingbina baleita yetbina basulaita akoibado nge hakti chaplepkre ahing basi ba panba amatta leitrabagum nungsiba pithokpani nungsiba pumbado khanganbani rishi leinada amuk hanna nungshine yenglei nokmi ba mai thongduna ikai nungshiyana na rishi ge litliba phurituna kanna paisin sorne tana hondokna ba hotnari mamai dudi non khattuna yenglaktre adubu ka hena nakna leirubana rishi ge asaba sordo leinada su phauri thamoida nungshi haibani mapal thongda uriba kayat sing asi khakta nattana dadana nangi hakchang manungda yauriba thamoida yongna nangmu nungsiye nangi nasada aina nungsidaba mafam amatta yaude hanjin haige nang khakta nungsi nang khakta yare aisu ngawgadore nungsiba wahai mayamsina leplasi si hairaga leina rishibu inthorakle aduga hanagum masam kanghalamba ado ningsinglaklabagum kada mu changkhraga dryer do makha tana amuksu kanganma bahotnakre rishi to tung ilai yenauna yenbigi matung inabagum kadu hek change tobaga leina na chairei yade sida changba yade kege nupi gi kada bo pangchang da changba yabra niyom natte rishi no mi tawrei nungsihan bayaba nungsihan khraga amuk khana ba horei si yengu kapna bu furaura natom tane lerise kidra nang ha kide rishi amuksu changa ke tawi leina do pisum suklaga nada kaino swai da sumle helisibo changma kaidoge nangi room da changba se crime tawbaga mana hale khumlakte leina do pakhum pirakpagi mahutta masam du sasad hatoi mamai mamitu su kai kaino khra taisinikre pisum du yi machin baldasu chamtak tawba machu ama parapna sangjili kirasu kidaba manaki nasai de tawrido rishi thongzilduda nga tharaga tumin yingli changba yade haina thinkibadunara haiba ilibra nupamado leina ke baloiraga rishi da mamaido tapna leisilakduna yingi aduga nokmi tawduna tapna hangli phazamra rishi mangak hairi phazade haibagum adu hairakpadudadi leinado phatlaisinkhre saurapna laknari ni khangi laknari bani masu sausinnaduna rishi khongdo mu thangsinge tawi handoksu leina pisum suklaga yenglakpada chapletkre kansinba nanghaudre
ꯁꯤ ꯑꯩꯒꯤ ꯔꯨꯝ ꯈꯛ ꯅꯠꯇꯤꯌꯦ ꯏꯃꯥꯟꯅꯕꯤꯒꯤꯁꯨ ꯌꯥꯎꯋꯦ ꯆꯪꯕ ꯌꯥꯗꯦ ꯍꯥꯏꯕ ꯑꯗꯨꯗꯤ ꯊꯣꯔꯛꯑꯣ ꯅꯪ ꯁꯤ ꯍꯥꯏꯔꯝꯂꯒ ꯔꯤꯁꯤ ꯊꯣꯛꯈ꯭ꯔꯒ ꯊꯪꯅꯕ ꯔꯨꯝꯗꯨꯗ ꯉꯥꯏꯗꯨꯅ ꯂꯩ ꯂꯩꯅꯥ ꯊꯣꯔꯛꯄ ꯃꯤꯅꯠ 5ꯃꯨꯛ ꯉꯥꯏꯕꯒ ꯂꯩꯅꯥ ꯊꯣꯔꯛꯑꯒ ꯔꯤꯁꯤꯒꯤ ꯅꯥꯛꯇ ꯆꯪꯉꯛꯏ ꯃꯅꯥ ꯍꯦꯛ ꯌꯧꯔꯛꯄꯒ ꯈꯨꯗꯥꯡꯗꯣ ꯇꯥꯞ ꯄꯥꯏꯗꯨꯅ ꯆꯤꯡꯂꯒ ꯐꯝꯍꯜꯂꯤ ꯃꯅꯥꯛꯇ ꯕꯦꯝ ꯆꯥꯛ ꯂꯥꯝꯃꯦ ꯑꯩ ꯀꯩ ꯆꯥꯅꯤꯡꯒꯦ ꯁꯦꯝꯃꯛꯀꯦ ꯑꯩ ꯀꯦꯁꯨ ꯀꯦꯔꯒ ꯀꯤꯆꯟꯗ ꯊꯥꯖꯤꯟꯕꯗꯤ ꯄꯥꯝꯃꯨꯏ ꯃꯄꯥꯟꯗ ꯆꯥꯔꯨꯗꯣꯏꯅꯤ ꯂꯣꯏꯁꯜꯂꯣ ꯑꯗꯨꯒ ꯃꯄꯥꯟ ꯊꯣꯔꯛꯑꯣ ꯑꯩ ꯉꯥꯏꯔꯝꯒꯦ ꯇꯨꯃꯤꯟꯅ ꯊꯣꯛꯈꯤꯗꯣꯏꯅꯦ ꯑꯩꯗꯤ ꯐꯥꯔꯗꯤ ꯑꯩꯗꯤ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣ ꯃꯈꯥ ꯇꯥꯔꯝꯗ꯭ꯔꯦ ꯔꯤꯁꯤ ꯍꯥꯏꯐꯦꯠ ꯅꯣꯛꯂꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯂꯩꯅꯥꯁꯨ ꯅꯣꯛꯑꯣꯏ ꯂꯣꯏꯁꯤꯜꯂꯣ ꯍꯥꯏꯔꯝꯕ ꯑꯗꯨꯅ ꯔꯨꯝꯗ ꯑꯃꯨꯛ ꯆꯪꯉꯛꯂꯒ ꯃꯤꯡꯁꯦꯜ ꯃꯥꯡꯗꯨꯗ ꯂꯦꯞꯄꯤ ꯃꯤꯡꯁꯦꯜꯗꯨꯗ ꯇꯥꯔꯤꯕ ꯃꯁꯥꯒꯤ ꯁꯛꯇꯝꯗꯨꯗ ꯑꯃꯨꯛ ꯌꯦꯡꯖꯔꯒ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯊꯣꯛꯏ ꯈꯟꯖꯩ ꯃꯇꯣꯝꯇ ꯅꯨꯡꯁꯤꯕꯅ ꯑꯁꯨꯛ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯅꯨꯡꯁꯤꯕ ꯃꯥꯕꯨ ꯑꯗꯨꯃꯛ ꯅꯨꯡꯁꯤꯗꯨꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯂꯩꯍꯟꯈ꯭ꯔꯕꯁꯨ ꯊꯋꯥꯏ ꯍꯛꯆꯥꯡ ꯑꯅꯤꯗꯨꯅ ꯄꯨꯟꯁꯤꯜꯂꯛꯄ ꯃꯇꯝꯁꯤꯗꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯍꯦꯜꯂꯝꯂꯦ ꯃꯥꯡꯂꯝꯗ꯭ꯔꯤ ꯑꯗꯨꯉꯩ ꯅꯨꯡꯁꯤꯈꯤꯕ ꯆꯥꯡ ꯑꯗꯣ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯅꯧꯕ ꯃꯄꯣꯛ ꯑꯃ ꯑꯣꯏꯗꯨꯅꯁꯨ ꯊꯃꯣꯏꯅꯨꯡꯗ ꯊꯝꯈꯤꯕ ꯅꯨꯡꯁꯤꯕꯗꯣ ꯈꯦꯠꯅꯕ ꯂꯩꯔꯝꯗ꯭ꯔꯦ ꯗꯗꯥ ꯅꯪꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯃꯒꯨꯟ ꯂꯩꯃꯟꯈ꯭ꯔꯦ ꯅꯪꯒꯤ ꯅꯨꯡꯁꯤꯕꯁꯦ ꯂꯩꯅꯥ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯊꯣꯔꯛꯂꯤ ꯒꯦꯠꯇꯒꯤ ꯈꯔ ꯂꯥꯞꯇꯛꯅ ꯈꯥꯝꯃꯝꯃꯤ ꯒꯥꯔꯤꯗꯣ ꯆꯪꯁꯤꯟꯗꯨꯅ ꯀꯥꯔꯛꯂꯒ ꯔꯤꯁꯤꯒꯤ ꯅꯥꯀꯟꯒꯤ ꯁꯤꯠꯇꯨꯗ ꯐꯝꯊꯩ ꯍꯦꯛ ꯅꯨꯡꯁꯤꯕ ꯐꯥꯎꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯀꯣꯐꯤ ꯊꯛꯂꯨꯁꯤ ꯑꯆꯥꯄꯣꯠ ꯆꯥꯔꯨꯁꯤ ꯍꯥꯏꯅ ꯔꯤꯁꯤꯅ ꯇꯣꯏꯅ ꯃꯦꯁꯦꯖꯇ ꯍꯥꯏꯈꯤꯕ ꯅꯣꯡꯃꯇꯗꯤ ꯂꯩꯅꯥꯅ ꯌꯥꯕꯤꯗꯕꯗꯣ ꯉꯁꯤꯗꯤ ꯃꯁꯥꯅ ꯌꯥꯅ ꯀꯣꯐꯤ ꯗꯦꯠ ꯆꯠꯀꯗꯧꯔꯦ ꯔꯤꯁꯤꯒ ꯗꯥꯏꯔꯤꯗ ꯉꯁꯤꯒꯤ ꯇꯥꯔꯤꯛ ꯅꯨꯃꯤꯠ ꯃꯇꯝ ꯏꯁꯤꯟꯗ ꯌꯥꯗꯦ ꯉꯁꯤꯗꯤ ꯀꯩꯒꯤ ꯑꯩꯅ ꯀꯣꯐꯤ ꯊꯛꯎꯁꯤ ꯑꯆꯥꯄꯣꯠ ꯆꯥꯔꯨꯁꯤ ꯍꯥꯏꯕꯗ ꯌꯥꯔꯤꯁꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯔꯦꯀꯣꯔꯠ ꯊꯝꯗ ꯌꯥꯕ꯭ꯔꯣ ꯁ꯭ꯄꯦꯁꯤꯌꯦꯜ ꯗꯦꯅꯤ ꯂꯩꯅꯥ ꯅꯣꯛꯏ ꯁꯤ ꯈꯛ ꯅꯠꯇꯦ ꯑꯩꯅ ꯌꯥꯔꯤꯁꯤ ꯂꯣꯏꯅ ꯌꯥꯈ꯭ꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗ ꯆꯠꯄꯁꯨ ꯌꯥꯔꯕꯣ ꯌꯥꯔꯁꯤꯔ ꯑꯗꯨꯁꯨ ꯌꯥꯊꯣꯛꯑꯁꯦ ꯁꯤ ꯍꯥꯏꯔꯒ ꯑꯅꯤꯗꯣ ꯑꯃꯨꯛꯁꯨ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ ꯁꯣꯝꯗꯅ ꯖꯦꯁꯤꯀꯥ ꯃꯃꯥꯒ ꯄꯨꯟꯅ ꯃꯆꯦꯒꯤ ꯔꯦꯟ ꯌꯧꯔꯛꯂꯦ ꯀꯅꯥꯝꯇ ꯂꯩꯕ ꯎꯗꯕꯗꯨꯗ ꯌꯨꯝꯕꯨꯗꯨꯕꯨ ꯀꯧꯏ ꯏꯆꯦ ꯍꯣ ꯏꯆꯦ ꯀꯅꯥꯃꯠꯇ ꯂꯩꯇꯕ꯭ꯔꯣ ꯌꯨꯝꯁꯤꯕꯣ ꯍꯩꯃꯥ ꯕꯤꯂꯥꯁꯤꯅꯤ ꯅꯪ ꯂꯥꯛꯏꯕ꯭ꯔꯣ ꯍꯣꯏ ꯏꯆꯦ ꯑꯩꯈꯣꯏ ꯂꯩꯅꯥ ꯑꯝꯇ ꯎꯅꯒꯦꯅ ꯂꯥꯛꯏꯅꯤ ꯃꯥꯗꯤ ꯀꯗꯥꯏꯗꯅꯣ ꯆꯠꯅꯤꯅ ꯍꯧꯖꯤꯛꯇ ꯊꯣꯛꯈ꯭ꯔꯤꯅꯦ ꯖꯦꯁꯤꯀꯥꯗꯨ ꯁꯠ ꯍꯪꯂꯛꯏ ꯀꯅꯥꯒ ꯑꯩꯒꯤ ꯏꯌꯥ ꯔꯤꯁꯤꯒ ꯆꯠꯃꯤꯟꯅꯈꯤꯕꯅꯦ ꯏꯌꯥ ꯔꯤꯁꯤ ꯍꯥꯏꯔꯛꯄꯗꯨꯗ ꯍꯪꯂꯛꯏ ꯕꯤꯂꯥꯁꯤꯅꯤꯅ ꯔꯤꯁꯤꯒ ꯁꯣꯝꯒꯗꯤ ꯀꯩ ꯊꯣꯛꯅꯒꯦ ꯍꯥꯏꯁꯤꯕꯣ ꯑꯩꯒꯤ ꯍꯦꯛ ꯏꯕꯨꯡꯒꯤ ꯃꯆꯥꯅꯤ ꯑꯩꯒꯤ ꯏꯌꯥ ꯑꯇꯣꯝꯕꯅꯤ ꯑꯣ ꯑꯩꯈꯣꯏꯗꯤ ꯂꯥꯞꯅ ꯂꯩꯕꯅꯤꯅ ꯈꯪꯗꯕꯅꯤꯅꯦ ꯁꯤꯗ ꯅꯣꯏꯗꯤ ꯂꯤꯂꯥ ꯐꯖ ꯐꯖꯕ ꯌꯥꯝ ꯁꯥꯟꯅꯔꯤ ꯖꯥꯠꯅꯤꯗꯅ ꯍꯥꯟꯅ ꯈꯪꯅꯔꯝꯂꯦꯅꯤ ꯅꯣꯏꯗꯤ ꯂꯣꯏꯅ ꯖꯦꯁꯤꯀꯥꯅ ꯅꯨꯄꯤ ꯉꯥꯛꯇ ꯔꯦꯟꯁꯤꯗ ꯊꯝꯂꯒ ꯅꯨꯄꯥ ꯄꯪꯆꯪ ꯆꯪꯍꯜꯂꯤꯁꯦ ꯀꯩꯒꯤꯅꯣ ꯏꯅꯦ ꯁꯤꯕꯨ ꯌꯥꯕ꯭ꯔꯣ ꯏꯅꯦꯒꯤ ꯏꯌꯥ ꯑꯣꯏꯔꯗꯤ ꯀꯨꯁꯤ ꯇꯧꯕ ꯌꯥꯕ꯭ꯔꯣ ꯃꯐꯝꯁꯤꯗ ꯏꯕꯦꯝꯃ ꯑꯩꯒꯤ ꯏꯌꯥꯅ ꯃꯐꯝꯁꯤꯗ ꯀꯨꯁꯤ ꯇꯧꯋꯦꯗꯤ ꯀꯅꯥꯅ ꯍꯥꯏꯔꯛꯏ ꯃꯅꯦ ꯑꯩꯁꯨ ꯈꯪꯉꯤꯅꯤ ꯏꯌꯥꯅ ꯂꯩꯅꯥꯒꯤ ꯋꯥꯔꯤ ꯂꯣꯏꯅ ꯁꯥꯏ ꯑꯩꯉꯣꯟꯗ ꯃꯁꯥ ꯃꯁꯥ ꯌꯥꯅꯗꯨꯅ ꯅꯨꯡꯁꯤꯅꯔꯦ ꯍꯥꯏꯕꯁꯨ ꯈꯪꯉꯤ ꯀꯔꯤꯒꯤꯅꯣ ꯅꯃꯥ ꯅꯆꯥꯅ ꯑꯗꯨꯛ ꯁꯥꯎꯔꯤꯗꯨꯅ ꯌꯥꯔꯦ ꯏꯆꯦ ꯉꯁꯤꯗꯒꯤ ꯏꯆꯥꯗꯣ ꯄꯨꯈ꯭ꯔꯒꯦ ꯃꯐꯝꯁꯤꯗꯒ ꯊꯝꯖꯔꯔꯣꯏ ꯏꯆꯥ ꯃꯥꯡꯂꯒ ꯅꯣꯏꯅ ꯗꯥꯏꯇ ꯄꯨꯕ ꯉꯝꯂꯗ꯭ꯔꯣ ꯔꯦꯟ ꯁꯥꯟꯕ ꯅꯠꯇ꯭ꯔꯦ ꯏꯆꯦꯒꯤꯁꯤꯗꯤ ꯏꯔꯥꯡ ꯇꯧꯍꯟꯕꯅꯤ ꯅꯌꯥ ꯅꯨꯄꯥ ꯍꯤꯔꯣ ꯁꯥꯕꯗꯨꯒ ꯃꯥꯟꯅꯔꯒ ꯏꯆꯥꯗꯣ ꯃꯥꯡꯍꯟꯅꯕ ꯁꯤꯟꯕ ꯌꯥꯔꯣꯏ ꯃꯇꯝꯅ ꯑꯁꯨꯛ ꯐꯠꯇ꯭ꯔꯀꯥꯟꯁꯤꯗ ꯀꯤꯕꯨ ꯀꯤꯅꯦ ꯈꯣꯟ ꯀꯜꯂꯛꯄꯗꯨꯗ ꯁꯥꯎꯔꯛꯂꯦ ꯔꯤꯁꯤꯒꯤ ꯃꯅꯦꯗꯣ ꯀꯩꯅꯣ ꯕꯤꯂꯥꯁꯤꯅꯦ ꯃꯥꯡꯅꯕ ꯁꯤꯟꯕ ꯍꯥꯏꯗꯤ ꯍꯣ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯒ ꯇꯥꯛꯇ꯭ꯔꯕꯁꯨ ꯅꯁꯥꯅ ꯈꯪꯉꯣ ꯂꯥꯞꯅ ꯂꯥꯛꯑꯒ ꯃꯤ ꯈꯠꯅꯩ ꯃꯃꯥ ꯍꯤꯡꯁꯥꯕꯤꯅꯤ ꯍꯥꯏꯈꯤꯅꯤ ꯑꯣꯟꯁꯤꯟꯅꯕ ꯇꯜꯂꯤ ꯏꯆꯥꯒꯤ ꯃꯐꯤ ꯃꯔꯣꯜ ꯄꯨꯈ꯭ꯔꯒꯦ ꯔꯦꯟꯒꯤ ꯁꯦꯜ ꯑꯗꯣꯟꯕꯒ ꯂꯩꯕ꯭ꯔꯣ ꯀꯌꯥꯅꯣ ꯄꯤꯖꯔꯝꯒꯦ ꯋꯥꯉꯥꯡ ꯁꯉꯥꯡ ꯐꯖꯗꯕꯗꯨ ꯇꯥꯔꯒ ꯁꯥꯎꯗꯤ ꯌꯥꯝ ꯁꯥꯎꯅꯤꯡꯂꯦ ꯑꯗꯨꯕꯨ ꯇꯞꯊꯩ ꯃꯅꯦꯗꯣ ꯂꯩꯅꯥ ꯂꯥꯛꯂꯒ ꯃꯁꯥꯒꯤ ꯑꯌꯥꯕ ꯌꯥꯎꯔꯒ ꯄꯨꯒꯦꯁꯨ ꯑꯩꯅ ꯊꯤꯡꯕ ꯉꯝꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯅ ꯄꯨꯈ꯭ꯔꯣ ꯍꯥꯏꯕ ꯉꯝꯖꯗꯦ ꯃꯁꯥꯁꯨ ꯂꯩꯇꯦ ꯂꯦꯡꯉꯣ ꯍꯣꯔꯦꯟ ꯂꯥꯛꯂꯒ ꯑꯃꯨꯛ ꯂꯥꯛꯄꯤꯌꯨ ꯆꯪꯕꯒꯤ ꯑꯌꯥꯕꯗꯤ ꯄꯤꯖꯩꯌꯦ ꯂꯦꯡꯉꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯂꯦꯡꯉꯣ ꯏꯕꯦꯝꯃ ꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠꯇꯨꯅ ꯒꯦꯠꯂꯣꯝꯗ ꯆꯠꯂꯣ ꯍꯥꯏꯅ ꯊꯤꯜꯂꯤ ꯃꯥꯟꯅꯕ ꯇꯟꯗꯨꯅ ꯏꯃꯨꯡ ꯆꯪꯉꯛꯂꯦ ꯑꯗꯨꯒ ꯕꯤꯂꯥꯁꯤꯅꯤꯗꯤ ꯉꯥꯡꯍꯧꯔꯤ ꯁꯨꯃꯥꯡꯗꯨꯗ ꯂꯦꯞꯂꯒ
Hoi isagi mapimarol pubada ayaba launingai maram leite nangna thingbagi natik sunate si hairaga leinana leiriba kaduda kakhatle mama machado room du solo lamni changba yadrabana upai leitre mama machado hozima call tawna seda karai legi hang Jessica du rishiga chatki haibaduda khitangdi khawdak chare mana tawridu khallaga ikai ba phawbagi mahutta mama na haibe induna call tawri Som da ani do chana ba khara leiraga gari manung da aduma lam lieng bo oina chatsi haina chatli Leina gi phone do rishi nga side gi pidri ko lak padu da khangning ningsingai pocket da gi laktho opirei ko lak li bado kanano haibadi ying kitrari si phone do laura ying bada Jessica gi oiram badu da yingi aduga sat pai khali Jessi che kai sali no Leina su matam pumna makta tapthaduna wa ngang bani Adubu yai haiduna manaw ni pina sum henjilak paduda sauningai kaigino imana hango haibaini ai thabak chatli horen hala wari sarase saurap na hairak paduda Jessica su khumai rentani ima ga iga lerise ichena tawida khoi loi khangi ima yam saure lakna ba tawro Jessi cheche nongonda nong mata wa akan mangang dabani ngang basu ai pamde nang ai gi inaw nu pini ai gi khongthang khuding nang ning sinbe mathau tade aduga nangna oidaba wa ngangbadu su phatte tawgunu kainu che wa sa marom da chatkre aina hangi sidi cheche gi leifam do haibani karai dano wa nganga ido mi na ngang basu pangtha thajaganu da che hekna naw nu pi engon da gi punsi tangkak mate amada theina ba mi ni hena lumna lobadu di ai sunu ngaite aina che gi nungsina bada yam getle kaina basille haibaga chama nei che gi wadu di Jessi Rishi leina da yingi Jessica na hairi mayam do ma sutai adugu phathare sauning bado Jagat manaba talladuna tapthai rishi Jessica du ikai khangdagai mana ngamnaba yetpani machin khumlaga yow tawduna mi khatnaba ngamba natte leinadi wa ngangbada nongmata khon kallaga mingonda cheibasu tawdri adubu itap tapchabi magisu mine henjinba yadaba amadi lei mina usittabade sukya yade leina chair e amukso manawbu tapthana cheibani khon kanna hairakpadi natte Jessi yare ngamnaba marai di yetlano cheche nanga saunaba pamde to o yare nang su khalla yengune nangna tawri do chumi lale haibado ai se nangi na chene aingonda domna khon kalaga wa ngang bado hongnade mina taraga nangbu thina cheibini hallo yumda imaga Jessica na wa ngang dringida bilasini na phone do amuk munkre hai nang aina wa ngang oina ngang da basida hallaman yam sare ne nang sida lei kharaga yum kauri sidi maram yam leire ne Hai, yam thuna halau. Ngairi bani ko ai na hiring isida halaktradi nang napa mitang bado ai ne kedawgi. Napi tanindradi ne hozuma halau. Adu kanba wahaido mama mangonda gi tagani haibadi thazarode. Leina mapi ira chele. Ima, kaino haidu bo. Rishi gari khamkre leina gi matawduda. Nang halake haibra halaoi haibra. Ngasigi numita nang ai na haiba yadrabadi. Napa dusu amuk hana uba phangaloi. Migi yumsida ay yamna kuina lehengano wasu yang wanghangano si hairaga phone du kakre miluda panduna leiramba pirangdo nantharakle makhutna sasatai thoklaga rishida onselei dada hallase kona chalase imana lakda yadre haire phagi tawri risi kaisu khangdaba saduna aina coffee thakse haira ise kuidi kuirabani supangi fangde Fanglena harauraga mapung fadana amu hallase na haire Khazaktang oishu noknaba phagi oina hairakpani noksu nokle ileina do dadagi nakta tum leidoraba aisibo hayengwai mayam chatau leire Rishi leina gi mamai do makhut ani changna paiduna hairei phagi dobani kapchit pisidi nanau piga noi maga do Rishi na phoba soiroi yade phuruno aina tabanu pida soba yaroi Itha thazadaba leina gi waduda khangai hairei kai haiba leina nokthorei hallase haiba lambi sida thamoi gi battery se down chalan gi khali nangi se ha down chalasu aina charge taw bidoi sidi Rishi mamit ushilaga as angang chei chani nangna isemjil laga ngaw belan dore leina Rishi gi khudang da set thai chalo da start tawro ani do mamai lerakle Mama ki bana hala ibani Rain tu yorak pada pungkhai mukti changi Gari khamba ga leina sat kum tharak laga
ꯔꯤꯁꯤꯒꯤ ꯁꯥꯏꯠ ꯂꯣꯝꯗ ꯂꯥꯛꯏ꯫ ꯅꯗꯥ ꯍꯜꯂꯣ ꯅꯪ꯫ ꯀꯩꯒꯤꯅꯣ ꯍꯟꯒꯤꯔꯣꯏ? ꯁꯤ ꯍꯥꯏꯔ ꯀꯨꯝꯊꯔꯛꯏ ꯃꯥꯁꯨ꯫ ꯌꯥꯔꯣꯏꯌꯦ ꯄ꯭ꯂꯤꯖ, ꯑꯩ ꯀꯤꯖꯩꯌꯦꯕ ꯗꯗꯥ, ꯏꯃꯥ ꯌꯥꯎꯋꯦ ꯍꯜꯂꯣꯕ꯫ ꯔꯤꯁꯤ ꯂꯩꯅꯥꯒꯤ ꯄꯥꯝꯕꯣꯝ ꯑꯅꯤꯗꯨꯗ ꯄꯥꯏꯔ ꯊꯦꯝꯂꯛꯏ꯫ ꯑꯩ ꯂꯩꯁꯤꯗꯤ, ꯑꯩꯅ ꯍꯜꯂꯣꯏ ꯍꯥꯏꯁꯦ ꯅꯪ ꯀꯤꯗꯅꯕꯅꯤ꯫ ꯑꯩ ꯂꯩꯔꯒ ꯅꯪꯅ ꯀꯤꯗꯣꯏꯁꯦ ꯀꯅꯥꯅꯣ? ꯆꯪꯉꯣꯂꯥ, ꯃꯤꯀꯤꯊꯤ ꯑꯣꯏꯒꯅꯣ ꯕꯦꯝ꯫ ꯔꯤꯁꯤꯅ ꯑꯅꯝ ꯀꯟꯕ ꯍꯦꯟꯈꯤꯕꯅ ꯆꯪꯉꯛꯏ ꯑꯅꯤꯗꯣ ꯒꯦꯠ ꯃꯅꯨꯡꯗ꯫ ꯑꯗꯨ ꯀꯤꯕ ꯃꯇꯧꯗꯨꯗ ꯂꯩꯅꯥꯗ ꯂꯦꯡꯒꯣꯜꯂꯛꯏ ꯔꯤꯁꯤ, ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯅꯨꯄꯤꯗꯣ꯫ ꯆꯠꯂꯝꯕꯗꯨ ꯂꯦꯞꯂꯒ ꯀꯣꯜꯂꯛꯂꯤꯕꯗꯣ ꯊꯥꯗꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯀꯤꯗꯅꯕ ꯀꯣꯜꯂꯛꯂꯤꯕꯗꯨꯅ ꯍꯦꯟꯅ ꯀꯤ ꯂꯩꯅꯥꯗꯤ꯫ ꯗꯗꯥ ꯀꯩꯅꯣ ꯊꯥꯗꯣꯛꯑꯁꯦ, ꯑꯗꯨꯝ ꯆꯠꯂꯣ꯫ ꯍꯦꯟꯅ ꯑꯗꯨꯝ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯒ ꯆꯤꯡꯗꯨꯅ ꯅꯝꯗꯅ ꯄꯨꯁꯤꯜꯂꯛꯏ꯫ ꯁꯨꯃꯥꯡꯗ ꯂꯩꯔꯝꯃꯤ ꯔꯤꯁꯤꯒꯤ ꯃꯅꯦꯗꯨꯒ ꯄꯨꯟꯅ ꯃꯃꯥ ꯃꯆꯥꯗꯣ꯫ ꯔꯤꯁꯤꯅ ꯇꯧꯔꯛꯂꯤꯕ ꯃꯇꯧꯗꯨꯗ ꯖꯦꯁꯤꯀꯥꯗꯤ ꯆꯥꯛꯄꯗ ꯃꯊꯃꯣꯏꯗꯨ ꯃꯩꯁꯥ ꯐꯥꯎꯕꯒꯨꯝ ꯇꯧꯔꯦ꯫ ꯃꯃꯥꯁꯨ ꯑꯗꯨꯃꯉꯥꯏ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯉꯤ꯫ ꯔꯤꯁꯤꯒꯤ ꯃꯅꯦꯗꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯏ꯫ ꯃꯌꯥ ꯑꯇꯣꯝꯕꯅ ꯇꯧꯔꯤꯗꯣ ꯃꯇꯤꯛ ꯆꯥꯏ ꯈꯟꯖꯩ꯫ ꯂꯩꯅꯥꯗꯤ ꯀꯤꯕꯒ ꯏꯀꯥꯏꯕꯒ ꯄꯨꯟꯁꯤꯟꯅꯈ꯭ꯔꯦ꯫ ꯂꯦꯡꯒꯣꯜꯂꯛꯂꯤꯕ ꯃꯈꯨꯠꯇꯣ ꯂꯧꯊꯣꯛꯏ꯫ ꯏꯃꯥ! ꯍꯦꯛ ꯂꯧꯊꯣꯛꯄꯒ ꯁꯦꯀꯦꯟ ꯑꯃꯨꯛ ꯐꯥꯔꯝꯈꯤꯔꯣꯏ ꯔꯤꯁꯤ ꯑꯃꯨꯛꯁꯨ ꯍꯥꯟꯅꯒꯨꯝ ꯂꯩꯅꯥꯒꯤ ꯂꯦꯡꯖꯨꯝꯗ ꯀꯣꯟꯁꯤꯜꯂꯤ꯫ ꯍꯟꯗꯛꯇꯤ ꯂꯩꯅꯥꯗ ꯃꯤꯠ ꯑꯅꯤꯗꯣ ꯁꯨꯛꯂꯞ ꯇꯧꯅ ꯌꯦꯡꯂꯛꯏ꯫